episode asida ngasigi oiba yam important oiba India ki pau khara tamjari madudi West Bengal da Kanchenjunga Express masi Darjeeling da accident oikre amasung ahan badda ngahak mamang da mi manga si haibani hoju pau da mi tram nga sibagi pau lakle amasung sibagi masing se tap ne hengalak pagi wani amasung asok pagi masing su tam ne hengali hairi maninglom dagi malgari pochai puba gari na track on aduna laklaga thongwaire pani hai amasung bogi ani se chai thakiba amasina amna aso apan thok le amasung masi nahan Odisha do ikiba train accident dugi matung do oiba India gi second pathetic case amani hoju pawdi sibagi masing se tam ne hengali hairi accident oriba train ase report amana Kanchenjunga Express ni hairi aduga masi Kanchenjunga Express se Bengal rail haina su khangna mane masida thokliba case ni amasung Darjeeling da chelak patanja da Darjeeling gi mafam da Darjeeling district se oiba case ni hojik phawbigi report ki matungina metram nga si hairi amasung asokpa gi masing se yamna phajana yam thina sokpa mi kunthra mari manga muk hairi adu rescue team mapam sida yaura to hojik rescue operation yamna kala chathari amasung asok apan sing se manaku da laiba hospital singta yang ni ambulance na puduna yamna makoi bu treatment to buki thabak su chathari mapam sida changa sana yam kanna hotnari aduga hairi case se karamna accident se oi ki bura masing matang sumna hai Kanchenjunga Express ase maki destiny do da mana chatpham do chatpani amasung station gumba amada leptana lairingai tangkakta maki track ase da maninglom dagi malgari pot puba gari se laklaga dhramlom thengai pani amna kanba speed ta thengai pani amasung maninglom dagi thenglak pani na bogi ahum siam sok e amasung masida general bogi ngaside bakri so ibani na mi chachina chinna tongbagi wan hairi ba bogi ase masida thengai pani amasung bogi ahum ni derail oi krise track to dagi chongthok tuna mathang longkhat na krise masida general da bada mi phuna tongba amasung mi china tongba hairiba track hairiba general da ba sina hena sokpagi wani hojik India gi rail minister hairiba accident spot chira chat khaya amasung asok apan sing se yamna thina sokpa sing dana bo khodi North Bengal gi medical college amalai madda ship tawi hairi aduga asiba singduna asibagi magi thambam da thamme aduga yamna soktaba sing khachi khrak sokpa sing madugi anakpa da laiba hospital sing da pusili haibagi case ni hojik phau thokliba so hojik phau mi tram nga si hairi aduga asokpagi masing se kuntham mari manga nipu aduga sibagi masing se tap na hengatpagi wani nungai to case mani Pradhan Mantri na hairiba accident asida nungai to phongdoki amasung mauda sokliba mi sing siriba sing makoi gi compensation so pini haikri amasung asi mi da kaya piba aduga asok ko mi da kaya pigani haibagi lauthopom su lau thamkre aduga asi mi da lupa lakh ani muk pibagi ofam hairi mane asi missing the lakh ani toraga aduga asok missing the 50,000 toraga aduga track amada mina sum chachari ba train madugi track to the mamang digi lakh pasana taba maninglom digi malgari se karam haina lakhi bano masi hoji yamna kanna tijin humjin bugi thabak ama paikhat kani haikre masigumba thodok ase Indian railway da tamna toina thopum torakli track amada chalingai da track amada same track da train ama lakse laga accident thokpase kharni mamang Odisha da yam thina job accident am oiki madugi matung da Bengal da Darjeeling da ngasi oire sininga sigi sti amna satina job accident budi oihodre adumak pu sibagi masing hoji paw tramari mga kun suri haibase masi araiba accident amadi nate